पाउचरे युमफम ओइबा मरोइबा पाउ खर अपडेट तौजरे क्लास 9 खक तमलिबा चंद्रशेखरना अमनबा साइकिल पार्ट खोमजिनदुना ई साइकिल ओंथोखरे इम्फाल ईस्ट की कंगला सिफाई मखा लेकाइदा लेबा युम साबगी जुकाली ओइबा हौबिजम सेनरिया अमदि माकी लोइनबी लांथोनी की मसा अनि की मनुंगदा अतोंबा ओइबा चुमलगी क्लास 9 खक तमलिबा चंद्रशेखरना मीना हुंदोक्तुन थंबा साइकिल अमा खुल्लगा समजिनदुना ई साइकिल ओंथोकपा ngamkhre चंद्रशेखरना क्लास 7 तमलकपदगी लमदम सिदा माइखु चेंदबा गाड़ी इसिंग रोंसित मसिन हंदबा गंबा अथु अकाइट चटपा गंबा गाड़ी अमा पोथोकनबगी बंगलान मगलखे कुमजा लिसिंग अनि तरागा मपनदगी ngasi फोपदा मालिंगि ओबा पेंडेमिक कोविड-19 लाइचना महि तंबा यात्रिबा मतम सिदा मांगना मामागी अपिकपा मरुपा फंगबगी सेनबम खरा लौरगा बैटरी एक्सेलरेटर कंट्रोलर अमदि मोटर नसिंगबा लेरका महौसागे साइकिल अदुदा हापतुना ई साइकिल असि हंदकी साइहुल सिदा माइ पाकना लोसिंदुना सेनबा हौकेबने हिराम असिगी मतंगदा अखोइगी पाउमीगा अखनबा अखनना उनबा अमदा चंद्रशेखर मसामन फंगदोरकपदा होंगलकलिबा मालिंगि क्लाइमेट चेंज अइंग असागी फिबम अचोबा साइथिंग पिरिबा थाउना चेनबा गाड़ी की महत्व बैटरी न चेनबा गाड़ी अमतंग पथोकनबा मंगलान मंगलखे अदुबा सेल लैतबदगी ngamkhide लाइबक फबदगी मामागी सेल करत लौरगा मथौताबा पलमसिंग अदु लुपा लिसिंग 12 लोम संगना लैदुना साइकिल अदुदा हापतुना सेमजलगा माकी मंगलान मंगफाउनबा ngamkhibane हाइखे माकी मंगलाल असी मखोंग मरी पानबा गाड़ी द मेकानिज्म असी सिनदुना पुथोकनबा पांदम थमले पोक्सिल चारोब मियो नत्रगना लेंगाले सेंथंग खरा पिराबदी माकी मंगलाल असी सोइदना माइ पाक पंगमगरी आइना सफंगदोरखे ई साइकिल सेमदुना सिनबतना तन चंद्रशेखर न ड्रिप इरिगेशन अमरी वाटरफॉल की मेकानिज्म पुथोकतुना लवु सिंगुबदा इसिंगी अवाब लेबा मतमदा इसिंग मतिक चाना पिदुना चाथोक चचने हेंगतनबा थौरांग सिंग माइ पाकना पांगथोकपा याबा डेमोन्स्ट्रेशन सिंगसु सेम सादुना उलखे माकी अपोकपी लांथोनीना सेल लैतबना मापो मतिक चाना महि तमनबा ngamdabana माना पामजबा सिनफमसिदा माइ पाकना थबक तौदुना मियामगी सेवा तौबा ngamnaba लाइंगागबदी पोक्सिल चावबसिना तेंगपांग पेबिरकलबदी माइ पाकपा मियोय ओइबदा नतना लमदमसिगी साखुत खोंथंगदा सरुक याबा ngamgani हाइना फंगदोरखे कनागुम्बना सेल की मथौ तारिबा थबक असिदा मतेंग पांगबियु अमदे पोक्सिल चावबा मियोसिना फोन नंबर 9366967077 दा पाउ बिरकनबसु मामा मसन अपील दौरखे मरगसिदा कांगलुप अमगी थमोइ सोकदबा थबक तौरैदबने जाति कायगी कांगलुप क्याना पुन्ना खुंदादुन लिमिनारिबा मणिपुरदा कनागुम्बा कांगलुप अमन अतोपा कांगलुप अमबा मरम चादना थमोइ सोकदबा थबक सुंगतौ तौरैदबने आइना लमजिंग एजुकेटेड वेलफेयर एसोसिएशन लेवा लमदिंगना चेरोल अमदा फंगदोरकले मणिपुरदा लेरिबा मितैगी लाइफमलेन कया असिंग असिंग ngरंग त सेमखिबा नते माहिरोलदगी लेरकलबनी आबिसि खंगबा मथौ ताई कनागुम्बा मियो कांगलुप खराना मियो खरागी अरानबा वखललोंदा ngaklopi duna kanglup ababo sawhanba abisi yamna phataba thabakne kawbru sing kaduna kawbru gi laifamlenda lai khorumbada ai pampi bhaibasi yamna tohoidaba thabakne khudakta khongpam handokpiu maduna trabadi kanglup ki irang sagat poina thokane kanglup khudimaki laifamlen kanglup amaki miosin ayat pampi baki thabak kaidungnu toraidabane masi lonasu yaroi abisi khangkadabane haire makha tarakpa atopa pau amadana covid-19 ki section thawa night curfew namidang pung 3 tagi mathangi namit ki ayupunga manga phawba sangdokre मणिपुर कोविड-19 पॉजिटिव ओइबकी सांग हेंगलकपन मरम ओइदुना ngarang se minister N Pirene Siar lokuna pangthokiba state executive committee of state disaster management authority gi mifamna tongan ba warip sing laukre night curfew ki nubidang pung 3 tagi mathang ki numit ay pung manga phawa sangdokre thangal kaitil amadi pauna kaitil jauna dukan sing numit khaidok laga dukan hangna state executive committee ki chairman su oiriba chief secretary Dr. Rajesh Kumar order ama thokre ngarang nubidang se minister gi Bangalore state executive committee of state disaster management authority gi maru oiba miyosing yauna phamkiba mifamna hojik manipur covid-19 ki anoba positive oiba gi masing hengalakliba amadi laichatchina khena sandorakpadagi thingna bakumna khanake pangthokiba mifam asigi matungda state executive committee ki chairman su oiriba chief secretary Dr. Rajesh Kumar thokiba order amana hana numidang da thamlamba night curfew ki matamdagi sangtokla numidang pung 3 tage matang numid gi pung manga phawba night curfew lauthokre Maragasiда COVID-19 second wave marakta miyam amadi rajniti wala sing COVID-19 ki ahanba wave ki saitheng phangbagi awaba khara pharaktuna hanagi ponsida anjinduna miyam sor ontong aruroba matong second wave asini khena sathiba awaba amapi ga dori pra mi painare state khara da virus asin anopa wave asina sathina landaba hokraba matong iramda masida su positive oibagi masing nongmeina ki saruk ani ahumdi hangalakle Delhi da lakshan bangambagi wangbad laikibana zaihul amagi total curfew ngasidagi hokre Lengang rasu erik lipat fiba masih yang lega nabidangi curfew aukre masih da janing da bami kaya amat thoraki marhuina social media da magi oiba mot pongtok narakle matang asida virus asiba iramdam asida ki ngak thokna ba miyam amati rajniti wala sing punna thabak tawmina ba amasangle laina asibu thingbada opposition da ruling haiba thamloi da bane
मान मान ngam thorang sing pai katuna aikhoi punai he hon amina bachange mi kharan ahing nongthil laitana miyam gi dhamak honari adubo atopa kharadi tumdaba mi hodopalui haibagi mong aduda laibasu ure chief minister dangarang MLA minister singda miyam punba thabak thoram sing lemnaba potak su piba laikre masimbak pungning thogani ngai ne order mak thokpa miyam nasu masibu illu haiba adubu rajniti wala singnadi indabada miyam na penadre hauzik rajniti wala sing amdi miyam ki thabak tawriba lusing basingge thaudang hena chawrakle laina asigi layung lagba miyo sing losindona laibigano miyam punna tinnabigano positive oiba mi ki masing jam khalaktingai ekoi punna khona binaduna masing hengalakna ba khona bada isa isa gi daita launa rase nagalamrom da sel thourubagi army major amana Micham amana Nongmeina kapke touramle khutta khulai paire tawning bata tawni haibagi maungda army major Oiba Meitei Macha amana Micham amada Nongmeina kapna bu khona ramle aire tawdogasi Thobal district hairok police station kanung chanba hairok part 2 kaithel maning ward number 8 sadi khongnak leirakta tha asigi taraga taruke nubidang pung 13 makharum tabada thokebane aire thawdogadu da victim oiraba miyo adugi maming elangpam Santi Kumar Sahinipo apokpa laikitaba tomba kawe laikai adumak tagine haujik hairok kaithel da electronics ki polam sing sembagi dukan ama anglaga yum pujari pamiyoi ne aire aduna nongmai kapke tawriba army major oibani aiba miyoi aduna thokchom sanaton Sahinipo apokpa laikitaba sibasa kawi hairok kaithel maning dagine aire ngasi victim oiriba Santi Kumar gi jumda pangthokpa pawgi mifam amada thawdok adugi wari liraduna Santi Kumar na ai haukiba April taraga taruki nubidang pung 13 makhairum tarakpa adwaida sanatona civil dress ta magi yumda laklaga wari amada sanasi ana kauthok sanatula si piklinge da luna tinarakpa marup oibana wakhalda singnaba amadi lautuk lokoi majet amata leitabana harau wari saba thonggal lomda thoke matamaduda thonggal da laikai gi ima ibel khara mai tiktuna lei maduda Santi Kumar gi luina bisu yawi aike mifam pham liba mafam adudagi khara chathuk labuk tab lambi romda chatminai maduda sanatona nang lam hele nang siningbra airka nongmai Macha ama sathuk laga kapke torpani aire hiramasi gi matang da mari leinaba police station da su FIR ama chanduna sanaton bo phabina bo wakat khre aire ngasi gi pawgi mifam aduda sati khonang leirak ki maira paibi kyasu sarugya ki baga loinana thawdogadu ba penda ba phongtok naki aire makha tarakba atopa paw amadasu laibakasi ki konungsu oriba Delhi da ngarang ahing da ki total curfew thamkhre laibakasi ki konungsu oriba Delhi da COVID-19 ki case masing hangalakpana city asige mafam pumbada ngarang ahing pung 10 dagi ngasi ayu pung 5 phoba complete total curfew thamkhre source asigi matungina private office na mayum da ki thabak tawjaba ga loinana government office amasung essential servicing ki thamak hangba yagani aire panba yabadi city asigi oina auki papung kunmari asida COVID-19 ki case lising kun banga sabri hompogani thoi thengna duna positive oiba mi ki masing khangin hangalakibane mamang da city asida weekend curfew thamlabasu sahar asigi mafam kya da curfew thogarpadagi athobagi thorang oina ngarang dagi complete curfew hauba oigani aire wareba singasi ayuk chief minister Arvind Kejriwal na lieutenant governor Anil Paijal unarba matung da laukibane maragasi da hauzik haki mamang tu phanggiba pau amada channel asida mayamna comment sing da class 10 amasung 12 ki exam ki matang da update tawbi haibadu tawjare bosem amadi kosem da logba class 10 amadi 12 ki parkha ye thokre class 9 dagi 12 ki physics class sing su khudak dagi athing ba thamkhre makha taba details naimena se aroi bida content sing asigi maru iba pau khara asi pau dam jariba manipur local news YouTube channel amadi Facebook page asidagi yen biru pupuna mak pathaga jari channel asina atom da kanara bade subscribe tawbi subscribe tawbi ramaloinana like and share to basu kawi gon punam po amakan athaka sari